Ahanmamagtada Diamond TV channel miyeng tabiribasingbu Nirmala Thangjamna taram nokchari. Housing makha chathajarakpada lanthokchari. Ngasigi matam-matamgi wafam amade Rashi Phal. Ngasigi laukhatchariba matam-matamgi wafam ase Sanalaibak editorial kalamdagi laukhatchage. National Highway da maram charam metlaga kayam kuina sigumba fibamda miyam othigadawri. Manipur da Chinglon Mapal na question ba tampak na mayayda tengkot sana layba apikpa state amani lamdam asigi miyam gi chana thakna ba pusilak na ba maru oiba pambay asi laikha lambi natana laite Manipur ge India gi atay state singa samnari ba amasung asisu nongthak lambi amasung laikha lambi natana atay laite India lengang na state asiga atay state singa samnana bagi damak rail lambi sembagi thabag lakhot charabasu hauziki oinade mapung phana Loisindabana masigi kanaba state asida fanghan mangamdre Railway line asi Tamenglong district ki Khongsang fawba loiduna passenger amasung pot puba pot luba train yauri hairabasu mapung phana numit khudingi oina service tawba haibadudi oidre Housing Manipur miyamna tanglaga hingliba si National Highway number 2 Imphal Dimapur lambi amasung National Highway number 37 Imphal Jiribam lambi ani asi khaktani amaromda matam amada Imphal Jiribam lambi asi khak pharaga maru oiba thong ahum makru barak amasung irangi fibam chadabana pot puba gari sing chathok sasinda chawna khudong chadaba mayoknari Housing na amuk thong si asigi Thong sing asigi manungda makru amasung barak ki thong asi matamga chunaba mawongda semgatpa loikre loinana irang thongsu sagatpagi thabak haujik jathari matam asidana lambi gi fibam asi amuk hainingai leitana soksinduna nong chuba matamda leikhomna gari sing chatpa yadaba aduga nungsa saba matamdana oful na mit mai pang mangamdabagi fibam da leire amaromdana amuk Imphal Dimapur lambi asidana Kulai Bible look kaya na gari sing sek tawa makal makha kaya gi tek sing khombagi thabak chathaduna pot puba gari sing sathok sasin tawbada chawna khudong chadaba kaya mayok na halakpa matam sanglakle upai leitabana gari gi mapu sing amasung lambi asida chaliba driver sing su yana ba mawongda adumak chatpagi fibam amada lakle Driver kaya chaifamna nambo poraga thawai khubak ta hatuna hingna balanfamda lanthengnari asigumba kaya asi una khangna laingakna su karisu tawba ngamdabagi mawongda adumak yengduna lakle Haujik magna amuk Manipur da haukiba mi ahumdagi satharakliba irang asina maram oiraga Manipur tamna atope state singdagi potchai pusilakliba truck singna National Highway ani asida chathok chasin tawbada khudong chadaba kaya mayoknari matam gi oina thorakpa irang da National Highway ani asigi nak yeta tariba miyoi singna chatharakpa thabak thawong singda driver sing mihun chengum singana ba mawongda tangai fudana chatpagi fibam amada lakle me ahungi mamangdagi mafam kharada Checkgate sing saraga khulai paiba singna chahi gi lawfam thokpa makhal makha kaya gi tax sing khomlabani adubu me ahum gi thodok thokraba matungda Kangpokpi district gi tongan ba mafam singda lambi gi mataida bangkarna chingba sajinduna thamlaga lambi asida arakba gari sing sek tawgi thabak chatharakpa loinana driver sing aki tujungba phawhanba thodok kaya thokre marak asida Kangpokpida based over Committee on Tribal Unity Kotuna Senapati based over Naga People's Organization NPO da afong bachirol thaduna National Highway number 2 da lakpa gari khudingmak check tawge haina phongdorak palaikre mamang da su Wapham asi haidringai ge lambi asida lakpa gari singi lupa lising tara dagi na tramanga fawba namduna tax oina thian bage Wapham laikre loinana mafam ahum mari da gari check tawbage thabak chathaduna lakhibani Kotuna NPO da ai bachirol thaduna gari sing check tawna ba firep lorakliba asi nunggi wahan thokarino haiba chakchana khangba ngamdrabasu masina lambi asida chatliba driver singbu nakoinana akiba fawhalle haibada aranba oiroi matang asida panjadingbade National Highway haibasi miyamgi oiba lambini masi Furup natraga kanglup amakhaki nate masina makhoina sananingba mawongda sanabasi logi wangmadani haibasi Supreme Court na phongdokhibasu laikhrabani asigumba fibam asida kotuna lambi asida tawningba tawbana manbagi mawongda chatharakliba asi lengakna taraina lawba chumloi NPO gi maikaidagi su kotu gi Wapham adu yaningdaba ulakpa asi achumba khongthangni haina lawi
मियामगी पुकचाक लंबी ओइरिबा नेशनल हाईवे दा असिगुंबा मथोंग चादबा मथोंग हुक्तबा थबकसिंग चथदुना मियामबु ओटलिबा कांगबु असि लेंगाकना कयाम कुइनि येंगदुना लेखिगदगी हाइबसी हंगनिंगाई ओइबा वहंग ओइरे हाइजनिंगी मसिनि पुजरकलिबा ngasi sana leibak editorial kalam dagi lokhat chaba matam matamgi wafam makatarak pada kanglai paki meira dagi amuk lokhat chage Manipur thokliba kangloki lal asi loishinana ba Delhi dagi sakti nibiruro ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯃꯀꯣꯛꯅ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯉꯝꯖꯗꯦ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯛꯇꯤ ꯅꯤꯗꯨꯅ ꯂꯧꯖꯔꯨꯔꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯍꯦꯛ ꯍꯦꯛ ꯆꯠꯊꯩ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯐꯣꯡꯅ ꯉꯥꯡꯅ ꯁꯛꯅꯔꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯗꯦꯜꯂꯤꯗꯒꯤ ꯆꯥꯕꯤ ꯊꯥꯕ ꯆꯠꯄ ꯒꯥꯔꯤꯒꯨꯝ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯗꯨꯅ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ मदुना अखोई लेंगाक्लोइसिंगना दिल्ली दा चटलगा दिल्ली की लुचिंगबसिंगदगी शक्ति निदुना लौरगा लेंगाक शासन तौबगी हैनबी अदु मांगहंदना हौजिक मणिपुर दा थोकलिबा कांगलु की इरांग असि लोइसिनरबा लेंगाक मपु अमदी अतै लेंगाक्लोइसिंग दिल्ली दा चटपीरगा दिल्ली की लुचिंगबसिंगदगी मणिपुर कन्ननबा शक्ति निरगा लौबिरुरो ngasi ngamdrabadi शक्ति याउद्रबा लेंगाक्लोइ ngakta ओइदुना मणिपुर दा थोकलिबा कांगलु की इरांग असि सुंगलोइ लोइसिनबा ngamloidabagi फिवमदा लेरगनि हाइबसि लेबाक मियामगी थाजबा हाइबदु ओइरे मराइबाक मणिपुर अमदि लेबाक मियामबु नुंगसिबा हाइबसि अखोइगी लेंगाक्लोइसिंगना तौथोरकपा थबकना मयेक सेंगना ताकपा ngamgadabani हौजिक फाउबदी मणिपुर दा साथिरबा कांगलु की इरांग थोक्तुना इना लौखोंग चेलबा युंगकै लिसिंग मंगा हेना कुकी मिलिटेंट सिंगना तुमना थादोक्तुना मांगहनख्रबा रिलीफ कैम्प दा मियोय लिसिंग हुंफोयना चंगजफम लौदुना अवाबा पुंसिदा लेंदुना लेरिबा मणिपुर की मियामना मसागी मरमदमदा मनिंगतमना अकी अखंग याउदना चत्तुना सुनोंबा फंगदबा सरंग मनुंगदा योगपा सागा पांखक ओइदुना लेरबनी ओइरिबा फिवम असिदा अखोइगी लेंगाक्लोइसिंगदि मोमोन नोकले अनालबा फिरोल सेतुना अहाउ अथुम याखोंग थुमना चादुना मोन्टेक मोंदुमदा यावोंदुना खुलाई पाइबा सिफाइना ngak सेंदुना नुंगाइबा पुंसि मरेलदा लेली मखोइगी नुंगाइबा पुंसि असिदा मखोइगी मचामसु हाइबसि हाइबदी इमुंग मनुंगसु अदुमक याउरी मसिना नतना मखोइगी मचुम साबा मियोय क्या अमसु नुंगाइबा पुंसि अमदा लेली मणिपुर दा कांगलु की इरांग थोक्तबगुम हराउ तयामना पुंसि हिंगबगुम तौरी मदुना हौजिक मणिपुर थोकलिबा इरांग असि लोइसिनबगी शक्ति अदु लेंगाक्लोइसिंगदा लेट्रे हाइबदु तौथोरकपा थबकना ताकपगुम तौरे मदुना कांगलु की इरांग असि लोइसिनबगी दमकता अखोइगी लेंगाक्लोइसिंगना दिल्लीदा थिनथबा तौदना चटपीरगा दिल्लीगी लुचिंगबगिसिंग उनरगा हाइजनोंजदुना इरैबा मणिपुर कन्नबा पिफम थोकपा शक्ति अदु पिबिरो इरैबा कंजरगे हाइबगी खोंजंग चंगसिनबिरो लोइनना सेंटर की लुचिंगबसिंगना पिरकपा शक्ति पुदुना मणिपुर दा हलकलबा मतमदा शक्ति अदु सिजनदुना इरैबा मणिपुर कन्नबा होनबिरो लोइनना प्राइम मिनिस्टर नरेंद्र मोदी दा हाइजबा याबा हाइजदुना मणिपुर कन्नना होनबियो हाइदुना लेंगाक मपु याउना लेंगाक लोइसिंगना लेजबि थादुना हाइजफम थोकले असमना दिल्ली की लुचिंगबसिंगदा हाइजनोंजदुना शक्ति निदुना मणिपुर कन्नना होनबियो लेबाक मियामगी अपाम्बनी हाइबसि खंगना थबक पांगथोकफम थोकले मसिनि पुजरकलिबा कांगलाइपाकी मैरादगी लौखचबा मतम मतमगी वाफम मखा तारकपदा राशि फल अमुक मयाम पुना तामिनसे मेष राशि चरांगनबा अमदी होया फवना मी पाइनिंगाई ओइगनी चिन्यांगनु थेंगलमना थबक पांगबा अमदी लन फंगबगी नुंगाइबा लैगनी लेसा पाखंगसिंगी ओइना निंगबा थोंगलोय वृष राशि अरापमीगा मतेंग लौनबा थाजदना कानाबा नुमिनी फौसिंग लौसिंग फुदोकपा वारसु इथौनी मचु ताना पांगनी खुरौ थांगबा फरनी लेसा पाखंगसिंगी ओइना मरी फखिरोय मिथुन राशि मीना इंसिनबा लौरदी थबक पांगनी थबक मांगनी सक खंगदबा लोइनगनु पाइरकी लौसिंगदी चावबना मीना लाक्चबदी ngamloi लनसु चंगनी लेसा पाखंगसिंगी ओइना निंगबा थोंगनी कर्कट राशि बुकनिंग मका लामना ओइजो ओइथक तानबा यारगनी अरंग अराक फंगबै नुंगाई
ngasisu akal aring singnarabadi sokani leisa pakhang singgi oina nungsi mari fagatle Singarasi thauna phudokpa wa yamna ngangba yenaba yaba thabak amata tawdabana asingba tagani thenglapna lan bulandrabadi mai pakani leisa pakhang singgi oina wakhal chawtho Kanyarasi migi mateng loba amadi ninghanadana honajabana apanba lan fangani hanthaba migi wa laurabadi imungda fawba kiba nangani leisa pakhang singgi oina nungshibana chale Tolarasi wakal thongna thau pangbana afawa mafam kanbagom nungai jagani napal amadi anam tan baloina rabadi naral mayeng dagani leisa pakhang singgi oina ningba mapa chai Brisik rasi asauba uthokanu wazaunganganu amadi nachak naral cheksillu naknabaga kaina dana bahwanau tungda nangi oirakani leisa pakhang singgi oina matam khara lauko danu rasi harauba nungaiba apha afon kokchaba amadi aruba wa khana bayaba numini arapadagi minadi tathi hanthadana wangang daba fai leisa pakhang singgi oina ningba thongani makarasi kanana sulak jaba ngamloi miyamna jali pau nungai batagani ichang thongna lan tanba yagani khusau thabadi mangjagani leisa pakhang singgi oina nushibana chanbi Kumbarasi afaba thabak ichang thongna fodok papang horo afaba mahei fanglani tongge poram sindok pa arang arak lausin basu yarani leisa pakhang singgi oina ningba thongjagani aroibada minarasi nachana nai jakhotkani afaba khongsa leire maruki mateng fangani angambana su chanbigani afa punaba amadi leire leisa pakhang singgi oina mai pakani masini pujarakli bangasi matam gi Wapham amadi Rashi Phal duga ngasi Facebook page ta midyang tabiriba amadi YouTube live streaming da midyang tabiriba Ascom cable network amadi GTPL cable network ta midyang tabiriba pumnamak po nirmala thangjamna amukana khurumjari